Lal Asida Mei Thakhiba, Louthokhre, Migi Yumda Leisillibasingi report Piraknaba, Asina Manipur Leingakta Khanghankhre. Pawasi, Kangla Pau say the Giloquatsavane. Manipur the Thenariba Lal Asida, Mei Thakhiba, Louthokhre Mading, Kanglon Kaine Migi Yumda Leisillibasingi report ama Piraknaba. Supreme Court na Manipur Leingakta Khanghankhre. The Hindugi report amagi matungin na Chief Justice Sanjeev Khan amasung Sanjay Kumar gi bench ama nahay. Irang asina maram oiraga ayaba yaudana Migi Yumda Leisillibasingi mathakta state Leingakta kari karamba action sing Louthokhre laikhrabagi haibadugi matangdasu information pikhalakadavane. Case asi kumjali singani kun mangagi January kunda hearing chathagani haire. Government of Manipur gidamak court appear Toukhiba. Solicitor General Tushar Mehta da Chief Justice Sanjay Khan hai. Irang asida kai Mei Thakhiba, Louthokhre mading. Kanglon kaina Leisillibasingi report ama court pikhalakadavane. Report adu ningthina sil tauraba envelope ama da hablaga pirakadavani hai ke. Solicitor General Tushar Mehta na hai. Court ta hai riba report asi athubada lankhalaga nei. Manipur da hojik khwaidagi hena mathau tariba si. Pamdaba thogdok sing thogliba si lakshinba adu nei. Madugi matungda Khusu khulai phagatpagi thabak paikhatkadavane. Manipur gi irang asiga mari lainana paikhaliba rehabilitation gi thabak sing yengsinnaba Supreme Court na semkiba Justice Gita Mittal panel represent tauraduna Senior Advocate Biva Makhijana hai Manipur da thogliba irang asi loisinaba honavada Athingba kaya amana khurau thangba thogalle tongan ba thogdok kaya da state na aggression yaudana thengnagadaba matang kaya su yauri haina su mahakna makhata na phongdokhe Internet ki Athingba Louthokhre Pawasi, Kangla Pau say the Giloquatsavane. Haujik lamdam masida wediba law and order gi piba masigi yang laga. How kiba November taraga taruktaging. Internet amadi mobile data service thingduna lakiba do, ngasi Leingang no order ama thoktuno Louthokhre. Athingba Louthokhpa siga mari lainanang. Home gi Commissioner N Asokumar na ngasi thokiba order ama na hai. State asida wairagliba law and order gi piba masi kumna review tauraba matung. Imphal West, East, Bishnupur, Thoubal, Kaksing, Kangpokpi, Churachandpur, Jiribam amadi Fairzol District Internet amadi mobile data service ta Athingba thamlamba adu khudaktagi Louthokhre. Internet pai dibasingna state asigi law and order da akaiba thokpa yaba thabak sing tawbiganu haina order asina makha tare.